Hanbada Morobe Pau Thamjare. Leibak asina Modi government pu thajai haibasi thabakna utle haina Union Minister of State Kiren Rijiju na phongdokre. Mary Kombu ikai khumnaba utpoina laingak asina mingthol ama piragani haina Chief Minister N Virena haikre. Amadi Sangai Festival yauba lakliba Myanmar gi meitai sing tongan balup sing na harau tayam na okre. Kurumjari Times of Manipur News yang beri punongpu kumentriam jantal na taram nokjari hojing miam da pauk santok na pijari. Leibak asina Narendra Modi government pu thajai haibasi thabang na utle lisingani taramapan election dasu BJP na mai pak pa haibasi soidrabani haina Union Minister of State for Home Affairs Kiren Rijiju na haikre. Act East policy ki matang da paladuna border area oibana Manipur asi South East Asia ga India ga samjinabagi khwaidagi maru oiba mafam amani. Act East policy na mangphauna ra pa haibasi Manipur gi makha yamna poli haina sathariba Sangai Festival asida saruk yariba Union Minister of State for Home Affairs Kiren Rijiju na Times of Manipur News ka classic grandi da akhanna unaba amada phongdokre. Unaba aduda mahana makha taraduna hai lamdam asida leiriba atei political party singni masoi takibana BJP natana Manipur gi damak himai chumnaba atopa party leiroi. Definitely in the policy of India's act is Manipur becomes a very central position because the gateway to the Southeast Asia also passes through Manipur. It's a pearl of the East. Manipur is a very centralized location, though it is a border area, but it is a very central to our policy of act is. And the India's act is means India's policy towards the eastern part of the world, Eastern Asia, will pass through Northeast India only. That is why it is very critical for Government of India to understand and take care of the people of Northeastern region. Mahana makha taraduna hai bot mamang da miyam da pikiba commitment sing thabak to onthopa haibasina party asigi zatna kanglon oibana party asina miyam gi damak leptana anau ba thabak thoram kaya paikhatnaba thausil kaya paikhali haina mahangna phongdoki. The Lok Sabha election is very clear. The country needs the leadership of Narendra Modi, and BJP is the only party in the present time who can take care of the whole of India. All other parties are fragmented. The Northeast requires a very strong and stable government who can understand the problem of Northeast. So that is why BJP is absolutely in a commanding position, which has understood the feelings of the people, and people also have realized that it is BJP who can only steer India towards the growth and prosperity. Mizoram da election campaign yaururaga ngarang numidang wairam pung marida Pawan Hans helicopter da Imphal thunglakiba Union Minister of State for Home Affairs Kiren Rijiju ngarang Sangai Festival yauram laba matung ngasi ayu pung 8 da Itanagar gi damak Imphal thadoki mahangna Imphal da leiringai party gi lusing basing unaduna lakadoriba Lok Sabha mikhal gi poram su yalam ki hairi. New Delhi da pangthokhiba AIVA Women's World Boxing Championship 2019 da goal logduna tarulak suboina World Champion oidana lamdam asigi mai purakravi MC Mary Kom gi contribution bu yenglaga mahak po ikai khumnaba utuna laingak asina Mary Kom bu mingthol ama piragani haina Chief Minister N Virena haikre wafam ase Sangai Festival gi saruk ama oina Sangai Thel Park da Business Excellence Group na sinduna hojik chathariba Sangai Festa 2019 da pangthokhiba asamba thoram amada haikibani thoram aduda mahana makha taraduna Sangai Thel hairiba piklaba lamdam asida Purup Kiana Nungsi Sanana Sangai Festival asida saruk yariba asi yamna thagatningai ni mioiba khoi gi mapok asi yamna tenbu matamni nongma natraga nongmodi aikhoi loina siragadabani leiminari gai matam asida amaga nungsi sanana leiminasi haina mahangna haiki mahana makha taraduna matam amada tammi singna chingchatpa kirami tampaki mioi singna pangthokpa harau kumaidasu chingmi singna saruk yabagi chang yamna nemlammi ngasidi Sangai Festival su ching amadi tam animakta pangthokli chingmi tammi puna harau saruk yaminari masimak paliba anoba lengak asigi achobo mai pakune haina lawi haiki Singtom nagagi kuki maitegi hebelai na koi punna sigi surroundings de leminar kanda sumaina punna ikoi
अपुनबगी पोट अमा खै खोइना याउमिनबो ngamba याउमिनबो फंगबा पांथोकबो फंगजबा ngमजबसे सिदगी हेन चाव ले नोमोदी सोइदना सिगदौ लेरब सही साम लान पुनसीब मीसी अतांगबनी मतम याम तेनबनी लाइफ खनबिगनो हाइबनी दैना हाइबदे मतम याम तेनबनी नुसीनना लेबियो मतम याम तेनबनी पुनसीसे अखोय अमतो ओइना लेसी हाइबनी अखोयगी अनोबा लाइब गवर्नमेंट सिगी फिलोसॉफी ngasi ki thoram maduda revenue consumer affairs food and public distribution minister karam syam forest mahut and town planning minister th syam kumar rajya sabha ge mp bhavananda kakching sc ge mla surchandra khurai sc ge mla susindro nauria pakhanglafa kendra ge mla subhasandra khetrigau kendra ge mla indrajit manipur police ki dgp lm khokte amadi tourism director ibol singana chingba masak naiba mioi kyasu saruk yakhe kai komdara dignitaries mayam asibu Sangai Festival yauba lakliba Myanmar gi meitei sing tongan balup sing na harau tayamna okre Salai Holdings Private Limited na sponsor togduna Indo Myanmar Association ga khusan maduna Sangai Festival yauba lakhiba Myanmar da khundariba Manipuri sing Salai na taramna okre Tera Lokrakom lekai da leiba Salai gi office ta pangthokiba thoram maduda Salai Holding Private Limited ki vice chairman and bisorjin na haikibada Salai gi maikaidagi kari karam thabak sing paikhatuna Myanmar da khundariba Manipuri singe masana masabo thabak pijaba ngamduna senthok lambi lehengadage haibagi wakhalonda Indo Myanmar Association na hairapagi matungina sponsor tawgibani loinana lakliba miyosing Salai gi leiriba company gi thabak thoram sing yanghanki hairi कोई तसेंगना मोई म्यांमार लेरिबा कोई कैनिसिलिनाउ सिंग सिगी मखोगी सेंथोक लंबी सिंग फगनबगी अमदी मोइगा अखोइगा तुमकोइना मरी कल्चरल रिलेशनशिप अमदगी इकोनॉमिक रिलेशनशिप मसी मखा ताना पुखलनबगी दमकता अखोइना सुम कोई सेल थुंगी फिबम से करम मोंगदा फगटप याबगी फिबम से मसा मसा की सेंथोक लंबी लेनबगी दमकता अखोइसु मदुगी कनो से वाखल से सिना मंगोइना जरगा अखोइनासु मखोगी कनो से अखोइ स्पॉन्सर तौजबनी Myanmar dagi lakhiba Brahmachari mayum Gayatri na phongdokhibada Salai gi thabak thoram sing asigi wakhalon matung illaga senthok leina thabak tawbuda chawna mating oiragani haina phongdokhe hoi nungaiba yam phawjai yamna haraujai miyam chalure lokta aduga govindaji aduga kaina adu miyam chalure aduga sangai salai gi factory miyam du so loinama majaka jaka salagi adum yam so yeng hore du yeng bada kai phauge habidi makoina tawriba miyam to akoida asumda kamaina import export tawna kamaina tawba simba yajage habido akhe wakhada khara leijare thabak se makhal yam sui bako akoi thaina gi leiba miyam sidi hawai gi adu kuma tawi hawai gi tractor haidura adu kamaina tawjaiba hoi product Nakal amaromda kaisam thong hodam leirak yumjau lairembe maira paibi kanglup amadi Manipur Sarkar ge Act East Policy gi Policy Committee nasu sathariba Sangai Festival asida saruk yaba lakliba Myanmar gi meitei singbo hodam leirak club ki sanglenda harau tayamna okre thoramadu da saruk yakiba hodam leirak club ki president A Syamna Myanmar amasung Manipur anigi marakta Sangai Festival asina asetpa mari ama semaga loinana leibak anigi social economy da anoba inot ama piba ngamlagani haike Myanmar da leigraba haidi Burmese on graba kangbu meitei singdu Sangai Festival ga mari leinana Manipur da lakpa matam sidaida akoi hodam leirak amadi hodam leirak ta lebidi ba maira paibi ade hodam leirak club na sinjaraga Act East Policy Committee Government of Manipur gi proceeding ama oina akoina makoi opagi thauram ama pangthok jabani masidaida akoina maitei ga asomda Myanmar da leba maitei ga Manipur da leiba maitei ga madugi differentiation do khajitang akoina moidagi understanding ama lowning bagi adagi kayamna chothana leirino somna kayamna nungaina leirino ana akoina kayam wana leirino moina kayam nungai leirino haibiru khaitang khangjaningdana akoi Act East Policy Government of India gi makhada hodam lairembi club amadi hodam leirak club amadi hodam yumjau lairembi maira paibi lupna sinjaraga akoina masi pangthok jabani
Myanmar ki team adu da saruk yarakhivi Indu Maina Sangai Festival asida saruk yaba phangba si yamna nungai haiki. Se lang ba ing musikon nungai. Ma bien pun ma yamna sangkum na na. Khoi bo sukum na thanga jaru su haraw je ye na. Ru su haraw ye. Sangai Festival ki saruk ama oina pangthokpa sumo wrestling ngasi Kumalampaki Indoor Stadium da loishin kri. Loishin ki thoramadu da saruk yakiba Manipur Legislative Assembly ki Speaker Y Kem Chana Festival asida Manipur da hanboina Japan ki sumo masana asibu miyam da uhanbada achoba thodang lawkiba Salai Holdings Private Limited amadi saruk yariba sumo wrestler singbo thagatpa phongdokhi. This is the first time like game of sumo is in my state, and I really thanks to the organizers who, work very hard to organize this event during the Sangai Festival. And I know Sangai Festival menurut kita sipi ni bah, semua event semua kubirakla si. Sangai Festival itu mana pada city ni bawa organizer baru ila pergi particular organizer sih bawa ila bukan sekarang ceri lebih pun pusing ila saya nasi kita Sangai Festival ki saruk ama oina Manipur amasung Myanmar ki nupi football ki friendly match ama ngasi Manipur ki Chief Minister N Biren amadi Myanmar Saigang Division ki Chief Minister Min Nang anina hongdoklaba matung sanakre friendly match adu ki hongdokpa ki thoramda Myanmar Saigang Division ki Social Welfare Minister Jaw Win Minister of Development Yin Yesu saruk yakhi Myanmar Saigang Division ki Chief Minister ga loina rakhiba team adu ngasi ayuk Youth Affairs and Sports ki Minister Lepau Hokif Education Minister T.H. Radheshyam anina lusing batimna more da okhibani tungda helicopter da punna Imphal da lakmina khibani Amaromda sathariba Manipur Sangai Festival asida yunno nariba Myanmar amasung atopa leibak ama oiriba Japan dagi football amasung sumo wrestling masana da saruk yariba asina leibak singi marakta afaba mari thambangam lagani haina Youth Affairs and Sports ki Minister Lepau Hokip na haikre both sides independence we kalakanda India su akoi su Manipur su democratic country mo wele aduna aggression haiba policy neighboring country da tawba patte am peacefully coexistence in kana bapure e chaupat bapure haiba yo kallon da true sport sida akoi amaga punsinaraga nungsinaba purakadra haiba Paugi Marathana ten babre matang logjari. Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matung da mayam butaram nokchari.
Wahai oina phongdoktuna malem pumbagi oina lon fauna hanbada painting art form na mafam kalli. Miyoy kyada piningba paugel line pibasu ngamliba visual art makhal ama suni haina painting artist Michael Maitaina phongdokre. Wafam ase tha asigi kunhumdagi Nupilal Memorial Complex sathariba artist asigi one man show of art lishingani tarani pangamari lenana mahangna aikhogi paumisingda phongdokhibani. Dai pa habasiti lonthok tana tuminna miyam da powdam bani hai adu lonthok ta ba habati lan gani maram di akoina ye iba brush ki stroke sing adu ga leiriba technique bayam se ta sing hai international wide te yeng baya ba international da communication to baya ba art bang ne maram di lai ama yeng matam da kai no sida ye ise hai ba wakhal am ka adum feel to bang ami sam samna ai gi lai si beyond bomblas hai bani aina bomblas yaugraba matung sida aduga society ji leiriba tonga tong thabroksing se amka urukanda ai layekba moina khoi society sida khoi santi gi paujen piba pami habagi artist amagi inner feeling do ai gi canvas sida ai phongtok sabane ba Michael na makata na hai haukiba lishingni taret ki December 13 ta Imphal East district ke manung chanba Paurabi da thokiba tamthiraba bom pokhai gi thodok aduda mahaki khong animak kakhe aihakna layekpa ama oina amadi bom pokhaiba gi victim ama oina Manipur gumba conflict zone asida misam prajana thengnariba awana sing ayekpa laina mahut chinduna leibak miyam da khanghanduna shanti purakna ba khona ge khalli Jiribamdagi Imphal yaugadaba railway line ge tunnel hutpagi thabak tawriba Coastal Project Limited na chahi khudingi pangthoktuna lakpa Shanti Puja ngasi Scotland gi manung chan leiba Saluibungda loishinkhre thoramaduda Coastal Project Limited ki Managing Director, Project ki Engineer, tongan ba Railway ki Official sing saruk yakhe. Numit humni chumna satharakpa puja adu loishinba ki thoramda saruk yakhiba Coastal Project Limited ki Liaison Officer ke Premna Shanti Puja asi tunnel hutpa ki thabak sathabada asoyangam thoktana bagi pandamda pangthokpani haikhe. Coastal Project Limited na hek hawrokpadagi railway ki tunnel project se mathang koi tunnel myam ama adum complete loisale haji che ayamba portion loirakanda akhoi tupul to Imphal session gi tawre sida phatung da thok na ba amadi project sigi akhoi yamna khumang joksen na ba gidamakta ai tare akhoi Shanti Puja na tawjabani Mabung Mopa singna mase masal singbu kumon amagi hiangga gi nini pan banumita chakokduna harau tayamna chak chaminaba ningol chakokbogi thoram ama ngasi Kanglai Park Students Association na tongan ba furup ke ningol sing chakokduna lup asigi office ta pangthokre Thoromaduga mari lenena KSA gi president N Chitan hai nupi oibising da satharikliba miot minai gi thodok kaya ama ngasi Kanglai Park asida hengalapagom uba fangli Chakau bahaiba kumai asina machin manau gi maribu hena chesin hanbaga loinana furup kaya gi marakta nungsi sanabu purakpo oirasano haina mahakna makha takhe Society da sathariba crime amasung victim oiriba akoi ningol ji leiriba society asi bu kitang semdokpa yanaba amasung mabung mapa oiba amasung mache machal oibagi link adu khoi relation adu kitang chesanduna khoi society asida khoi poktak amtang piraga akhoi gi leiriba furup asi different varieties tribal Muslim Maiti Pangan amasung Maiti na chingba yaurga putlaga siliba asi akhoi gi pulapna akhoi unity gi pandam na sinbani Vrabura Films na puthokpa angang film imagi matam bakta ngasi haunabi matungina Manipur State Film Development Society gi auditorium da premiere show utkre film adugi design amadi director na mangkhomani mongsabani thoramadu da Manipur gi saknariba artist kaya su saruk yakhe Bright Finance ke ahum lak suba foundation dege thoram ngasi singjama yumnam lekai da leiwa finance asige office ta pangthokre thoram aduga mari leinana Bright Finance na puthokpa sahi asige oiba calendar amasu haunabi matungina release tawki loinana wongsangai da leiwa all as home ge ahlaman chingda asamba khudol pochu pikhe hojik paugi marathana tenba break amaga mung longminase Breaking matungda mayamom kana taram nokchari makha taba pauda
ngasi ayuk Bisnupur District Police Commando amasung 5x11 Gurkha Rifle ge apunba kangbuna Joypur khunauda thibo humbagi thabak sathabada pelege cadre ama farava cadre adudi Khaidem Ranjit Elias Hitler chahi niputaruk apokpa laikhidraba Khaidem Lamphel kawi tangjeng khunau awang lekai dagini mahak lup adugi sergeant major ni hairi Aina Thingkrava Lalolup United National Liberation Front UNLF ki ngarang pangthokiba yangkai mari suba mapok kumon thoranga mari leinana Thawbal amasung Bisnupur District ki tongan mafamda lup asina thelamba festun sing ngasi ayuk police ki kangbuna lokthokhrei mafam kayadana long live UNLF down with Indian colonialism victory to MPA UNLF united we stand divided we fall haiba wahising pakshana amasung waiting set na chingba singda iramke Mafam kharadana palan thoram asiga mari lenana balloon sing thagatki Facebook real friend asinduna voluntary blood donation camp among ngasi Langol gi siza blood bank and transfusion service ta pangthokre camp asida puna mioi kunlomna I dan tawki siza hospital da lakpa emergency da darkar oiba mioi singda EP nebagi pandam da camp asi pangthokpani haina Facebook Real Friend ki General Secretary Babin Kumar Guru Aribamna Fongdorakli. Nasigi pangthuiba blood donation camp asi akhoi gi di ahambani ado akhoi gi tawjakiba thabak singdi akhoi di sengaragadi angang haibdi cancer patient kumba kidney patient kumba the help toro lapani aduga adugi manung channa akhoi zebra crossing awareness su 2 times pangthuk sakre ngasigi blood donation camp asina akhoi ahamboina akhoi ki blood ki walapa haibdi hospital de any hospital amda lapada blood ki problem or pa khotpa sing jo akhoi kitang help tobang gamna bagi tamta ngasigi donation na camp ase pangthuk sabani akhoi ngasi si akhoi na around 20 mukti target tobani khoji pauda 15 mayadi akhoi piba loigre real friend ki member ki yawre aduga atopa outsider voluntary khara su dum piba yawre akhoi sida akhoi ki member da khoji pauda 60 mukti leire akhoi ki 64 smile leire ngasi sija hospital sija foundation ga akhoi tai aptora pangthuk jabani ngasi blood donation camp ase totally organized ne real friend real akhoi organized journal akhoi real friend toroga sija foundation ga akhoi khusamnara pangthuk jabani Ayodhya da Ram Temple Saba Yaba Yadabagi Matang da Lady Vachay and Eversing Wafam Putholadana Prime Minister Narendra Modi na Congress Party Asigi Wakalonbu Yaning da Wafongdokre Right Wing Viswa Hindu Parisat Amadi NJP ge Ally Sipsena Anina Ayodhya ge Tongan Bamafam Anida Hiramasigi Matang da Mifam Pangthokre Mifam Masina Ayodhya da Ram Temple Sabagi Maikai da Wafam Kya Fongdokhe Indian National Congress ke khwaidagi senior oiba lusingba singi marakta ama oiriba hanagi Union Minister CK Zafar Sharif Bengaluru ge hospital amada masage anaba amadagi laikhidre mahaki sahi marfu manga sukre CK Zafar numit kharani gi mamangda mahaki card wantharakpadagi hospital da laikana rakhibani haire Hojai ngasi nungthilda phongkhiba Manipuri pause singi moroiba pawmu puna khangminasi Paujel India Myanmar football match hogdokre football na leibak ani ya famari purakani CM Sangai festival saruk yanabidamak Bangladesh ki cultural team agal talada thungkre Janice cable leima pokpam maina tumna sakre media bu thamoi sengni kai khumnai Modi UNLF ki kungol thoram pangthokre Kangla Pau India Myanmar football match na leibak ani gi mari hena chasin hanba ngamlagani Chief Minister Ayhak na media bu thamoi sengni kai khumnai ayhak ki pukning wakhal gi warol media na mai pakhanbani Modi opposition oirabadi sarkar asina tawba thabak ta yetkani haibagi thabak tokpiro tombi nambonda dukal ama tumna mai chakre kanglei paki maira lok sabha election da BJP na mai pakani haibasi soidrabani act is policy mangphawng han bai basi Manipur gi makha poli Kiran Rejiju Manipur gi umthong khuding da thaknaba afabai sing phanganaba war sarkana lupa ko lising ani chatruk kai thorakle CM Thadau Student Association na November 23 gi National Highway singda batam kaktaba ban kokre nupi ama number 4 konana laikai na faro matung police ta sinakre Myanmar Sagang Division gi Chief Minister yauna friendly football match hogdokre Aroibada maroiba pawm kana fangbigani Leibak asina Modi government pu thajai haibasi thabangna utle haina Union Minister of State Kiren Rijiju na fongdokre Mary Kombu ikai khumnaba utpoina laingak asina mingthol ama piragani haina Chief Minister N Virena haikre
amadi sangai festival yauba lakliba Myanmar gi meitei sing tongan balup singna harau tayamna okre ngasi goina de matang sida Manipuri Paulo jare Times of Manipur News yang beri punung amka na khurumjari